Hello, welcome back to my channel 7 Speed Manipur. Ngasi miyam gi damakta amuk khoigi Anouba gari ga loina na haiba tare. Miyam na henna yam na pam go do gari ne makhal khoigi sine makhal ama khaktang ngoi go gari se. Ado karamba makhal gi gari no haiba do yenga khangani video se do makhata na yengna bai damakta khoigi gai gari ga mari lena content jing mathang adum sigi channel sida dum purgal laksabane do miyam na sunai soidana subscribe like and share tausan miramo aduga bell icon su press the view sigi gai gari ga mari lena content je sum abdon update phangna bai damakta ha tare do ngasigi video se khoi taseng har ga di looks ta ju kitang phajaba adagi premium segment da ju kitang khoi gi singba aduga maintenance da ju nuai ba adagi khoi gi resale value da ju nuai ba adum makhagi gari ha tare ado audi our video se sida lai jare hoi mang do riba hoi red beauty ha tare si sine hoi ngasi gi mayam na su yam na pamba do makhagi gari do si si oi do ni ko haidi masi maintenance nu ngai ba adi premium da su stang sing ba aduga hoi mileage da ju adagi everything hoi all rounder ha tare aduga sales ki figure yang su hoi all india gi sales ki figure da su masi dum 1254 monung da ko adum masi adum san mangam me ko ado yengje asi gi gari sing si ahan bala ko mina adum khudong sa ba dum phangbi gani koi gi song gi sina koi gi ZXi top model oi dini ko ado sing sina VXi oi dini ado si ju VXi oi dini ko ado yengje details so mathang amam toina ya hajarake ado ahan ba aina sida hajaga doi se sing sina koi gi mayam na dum thodoi do na khang VXi gi variant oi dini Swift yang badum nungai rece yam pak yam na pak thongna daba makhal gi color ni ko yam attractive oi ba do makhal gi color ni ma se si koi gi 2018 gi model oi dini ko ado ma si kilometer je 32000 km mukti ran tawre ko ado ma gi price demand na 5,20,000 sumaina le ado ma gi hybrid interior adagi apan gi exterior ga kitang gengan jar ke ko ado magi koi front magi tires sumaina ugani ko ga LED oi ko seida side looks the sumaina lai gani chrome na handle ga sumaina lai re ade seida koi gi side to arm sumaina lai gani ko sin sumaina lai gani maning gi se koi gi maning gi telem ji su koi guard kar yok jare ko sin sumaina ugani ko maning gi se the with NOC gal loina mak yaoradi ko yeng si ko manung dam sanga ga sine manung gi just mai ugani kitang di mamme ko siengo sitse adam azana leather wrap masagi keno da loi la aduga sit height adjustment ju loi yaure ko sida sigi yam noi ba ma ko adagi steering gi mounted control yok jare sida magi sigi infotainment jadi kan oi simple there is my dashboard sign over ni ado sida khoi gi kan oi khoi gi kai de tas adagi magi function do khoi back camera sida loi mak yaw jare ko sida back camera su yaw re ko sensor sign yaw re ko sini koi gi VXi gi habitare ni sopta sim yaw jare sini magi keno se ado mathang da mathang gi zoom mo gai mathang manung zoom pa tu un usarake aduga mapan jin smaina ugani problem ga loi yaw re go smai lai gani gari se kai space to dong na lai bu ude go adagi magi da zo koi gi dark chrome na koi my guard habitare headlight ti ko smani yaw bu re ko yeng bio masi so dum consider to bi na khali ko ado som da so muk le re ha chamana ba koi gi color ko si su look se dum si su keno na si na muk 2018 gi oi do ne ko ado sinap se da koi fog lem je su LED de smana ha pe ko masagi moi customize to jar lai ba gari ne sini adagi magi sejeng bio magi keno se air zoom main lai gani ado magi keno se aduga sina CVXi 2019 ge ba 2019 gini aduga VXi odini ko
ꯑꯗꯨꯅ ꯃꯥꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯊꯧꯅꯗꯕ ꯑꯣꯏꯕ ꯒꯥꯔꯤꯁꯦ 27,000 ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯔꯤꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒ ꯑꯗꯨ ꯄ꯭ꯔꯥꯏꯁꯁꯤꯅ ꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ 35,000ꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ 5,35,000 ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯝ ꯃꯃꯜꯁꯦ ꯁ꯭ꯂꯥꯏꯠꯂꯤ ꯑꯗꯨꯝ ꯅꯦꯒꯣꯁꯤꯌꯦꯠ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯨ ꯌꯦꯡꯁꯦ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔ ꯈꯪꯒꯅꯤ ꯄꯋꯥꯔ ꯕꯦꯡꯒꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯅꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗ ꯁꯤꯗꯤ ꯑꯥꯔꯝꯔꯦꯁꯀꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯁꯨ ꯁꯤꯠꯁꯦ ꯑꯩꯈꯣꯏ ꯂꯦꯗꯔ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯁꯤꯅ ꯃꯅꯨꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯉꯁꯥꯏ ꯑꯃꯗꯨꯒ ꯁꯤꯒꯗ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯑꯥꯔꯝꯔꯦꯁ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯗꯅ ꯑꯃꯨꯛ ꯆꯨꯝꯅꯒꯤ IRBMꯁꯦ ꯑꯩꯈꯣꯏ ꯕꯦꯛ ꯀꯦꯃꯦꯔꯥ ꯌꯥꯎꯗꯕ ꯁꯤꯗꯅ ꯑꯃꯨꯛꯀꯣ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯂꯣꯏ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯀꯞ ꯄ꯭ꯂꯦꯠꯀꯥꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯑꯗꯣ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯁꯨ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯗ ꯃꯅꯤꯡꯒꯤ ꯇꯨꯡꯒꯤ ꯍꯥꯏꯐꯦꯠ ꯂꯨꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯤꯡꯒꯤꯀꯣ ꯒꯥꯔꯤꯁꯦ ꯈꯤꯇꯪꯗꯤ ꯐꯨꯟ ꯈꯤꯇꯪꯗꯤ ꯆꯦꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯒꯥꯔꯤꯁꯦ ꯒꯥꯔꯤꯗꯤ ꯌꯥꯝ ꯅꯥꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯒ ꯗꯤꯐ꯭ꯌꯨꯖꯔꯒꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ ꯁꯨꯃꯥꯏꯅ ꯐꯦꯛ ꯗꯤꯐ꯭ꯌꯨꯖꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯀꯣ ꯁꯤꯅꯤ ꯁꯥꯐꯤꯟ ꯑꯦꯟꯇꯦꯅꯥꯗꯤ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯑꯦꯟꯇꯦꯅꯥꯗ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯎꯠꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯌꯥꯝ ꯏꯪꯕ ꯌꯥꯝꯅ ꯐꯖꯕ ꯃꯈꯜꯒꯤ ꯀꯂꯔꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁꯥ ꯕ꯭ꯂꯨ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯀꯂꯔꯗꯣ ꯑꯗꯨ ꯃꯈꯜꯒꯤꯗꯨꯅꯤ ꯁꯤꯗ ꯀꯩꯅꯣꯒꯥꯁꯦ ꯑꯦꯂꯣꯏꯒꯥꯁꯦ ꯑꯗꯨꯝ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯦꯂꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯀꯠꯇꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯄꯨꯔꯥ ꯐꯨꯜꯂꯤ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤꯁꯨ ꯁꯤ ꯂꯦꯝꯁꯤꯁꯨ ꯃꯥꯒꯤ ꯒꯥꯔꯗ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯅ ꯇꯣꯞ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ZXi Plus ꯍꯥꯏꯕ ꯇꯥꯔꯦꯀꯣ 2018ꯒꯤꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯀꯤꯂꯣꯃꯤꯇꯔꯁꯤ 46 ꯊꯧꯔꯦꯀꯣ ꯑꯗ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯤꯅ 5.5 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗ ꯃꯥꯒꯤ ꯃꯅꯤꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯥꯏ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯂꯩꯖꯔꯦ ꯁꯦꯟꯁꯔ ꯂꯩꯖꯔꯦ ꯁꯤꯒꯤꯗꯤ ꯁꯦꯟꯁꯔꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯔꯤꯌꯔ ꯗꯤꯐꯣꯒꯔ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯔꯤꯌꯔ ꯋꯥꯏꯄꯔꯁꯨ ꯌꯥꯎꯖꯔꯦ ꯁꯨꯃꯥꯏꯅ ꯑꯦꯟꯇꯦꯅꯥ ꯆꯨꯝꯅꯒꯤ ꯁꯤꯗ ꯅꯣꯔꯃꯦꯜ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤ ꯗꯨꯋꯦꯜ ꯇꯣꯟ ꯀꯂꯔꯒꯤ ꯃꯑꯣꯡꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯊꯛꯇ ꯔꯨꯐꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯂꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯀꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯔꯪꯗꯤ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯈꯣꯠꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯍꯥꯏꯐꯦꯠ ꯃꯃꯥꯡꯂꯣꯝꯗꯁꯨ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯦ ꯃꯃꯥꯡꯂꯣꯝꯗ ꯂꯨꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯃꯃꯥꯡꯒꯤ ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯋꯤꯐꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯂꯨꯛꯁ ꯇꯣꯉꯥꯟꯕꯤ ꯐꯖꯔꯤꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯂꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯂꯥꯛꯄꯁꯦ ꯁꯤꯁꯦ ꯍꯦꯟꯅ ꯃꯥꯒꯤ ꯐꯖꯕꯁꯦ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦꯕꯀꯣ ꯁꯤꯗ ꯐꯣꯛꯂꯦꯝ ꯌꯥꯎꯖꯔꯦ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ DRLꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯁꯤ ꯃꯁꯥꯒꯤ ꯑꯗꯨꯝ DRL ꯌꯥꯎꯖꯔ ꯂꯥꯛꯑꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯁꯤꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯍꯥꯏꯕꯨ ꯃꯥꯒꯤ ꯁꯤ ꯐꯣꯛꯂꯦꯝꯗ ꯁꯤꯒꯤ ꯃꯥꯏ ꯍꯦꯠꯂꯥꯏꯠꯁꯤꯗ ꯈꯦꯠꯅꯔꯦꯀꯣ BXIꯒ ZXi Plusꯀꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯦꯂꯣꯏ ꯑꯃ ꯈꯦꯠꯅꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯑꯗꯨꯃ ꯈꯦꯠꯅꯔꯛꯑꯅꯤ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡ ꯆꯪꯉꯒ ꯁꯤ ꯂꯩꯔꯦ ꯃꯅꯨꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯂꯣꯏ ꯂꯥꯛꯆꯔꯅꯤ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯀꯣ ꯁꯤꯠꯀꯤ ꯊꯥꯏ ꯁꯄꯣꯔꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯗꯣ ꯌꯥꯎꯖꯔꯦ ꯁꯤꯗ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯌꯥꯎꯖꯔꯅꯤ ꯁꯤꯗꯅ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯁꯤꯗꯩꯗ 7 ꯏꯟꯆꯀꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤꯗ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯇꯆꯇꯨ ꯁꯤ ꯌꯥꯎꯖꯔꯅꯤ ꯑꯗꯩ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤꯀꯣ ꯗꯦꯁꯕꯣꯔꯗ ꯁꯨꯃꯥꯏꯅ ꯂꯩꯖꯔꯅꯤ ꯃꯅꯨꯡꯒꯤꯗꯤ ꯏꯟꯇꯤꯔꯤꯌꯔꯗꯤ ꯑꯌꯥꯝꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯁꯤꯗ IRBMꯁꯦ ꯃꯦꯅꯨꯋꯦꯂꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯅꯤꯀꯣ ꯁꯤꯁꯨ ꯂꯥꯏꯠꯁ ꯂꯩꯖꯔꯦ ꯑꯗꯩ ꯃꯅꯤꯡꯒꯤ ꯁꯤꯠꯀꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯤꯒꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯁ꯭ꯋꯤꯐ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ
contact number hapsenjaramge contact number sida tanabiba yagani aduga price kiju negotiate adum slightly negotiate tawudum yagani ko ado gari thawma tamda seatbelt soin soin phabiu aduga helmet soin soin opi gudam ko